Biren Amukkasu CM Oiragani Haiba Pau viral Chatkhre official Oidriba Paoduna MLA Kharabu Khoirang Khoisauna Halle Manipur gi caretaker Chief Minister N Biren na Amukhana Manipur gi Chief Minister Oiragani Haiba Pau ama national media singda phongdorokpadagi viral oikhre Paodu yumpham yaudabani amasung Paoduna party gi MLA singi marakta Khoirang Khoisauna Halle haina phongdoknarakle tongan ba national media singda ngarang phongdoknarakiba pau singi manungda nongthongbam Biren Amukhana Manipur gi Chief Minister aduga Pramod Sawanna Gawagi Chief Minister Oidaba yai haina BJP dagi phangbani haiba pawa ma phongdoknarakibaga loinana social media singda pawadu viral oirakhi pawaduna pallibadi N Biren Singha amasung Pramod Sawanpu Manipur amasung Gawagi Chief Minister oinabagi damak party gi central leader singna kupna khanaraba matungda warep laukibani haina phongdoe loinana lusingba nimangna yauksang matungda wasak lobagi thauram pangthokani haina su pawaduda palle amaromda pawgi source amagi matungina national media da phongdoknaragliba pawaduna BJP gi MLA singi marakta hena Khoirang Khoisauna hanba thoghalle haina phongdorokle national TV channel khara da phongdoknarakiba pawasi N Biren na Prime Minister Narendra Modi ga unaruraba matungda thorakibane Prime Minister na tweet tawduna handakta loisinkiba mikhalda chauna mai pakiba dugidamak thagatpa phongdorokkiba natana tweet aduda Manipur gi Chief Minister gi matangda wafam ama phauba pankiba leite phongnaragliba pawadu BJP source dagi phangba oina phongnabaga loinana BJP High Command na mahakpu anisuba tamgi Manipur gi Chief Minister oina punaba ayaba pire hainasu phongdoknakibane haukiba March 13 da BJP Parliamentary Board na party gi senior lusingba amasung Union Minister Nirmala Sitaraman amasung Kiran Rijijubu Central Observer amasung Co-Observer oina haptuna Manipur gi BJP gi legislature lusingba khanbagi thabak yengsinaba thogda sinakhre party gi lusingba khanbagi wafam asi BJP gi MLA singa kupna tanaraga yamna democratic oiba mawongda pangthoknaba party gi high command na senior officer anida thogda sinarakibane makoi gi khongsidadu hojik phawba ngaiduna lainaribani amasung Imphal da hojik phawba yauraktre masigi chana kanglo nasi party gi leadership amasung parliamentary board ta khangallaga chathagadabane madugi kanglo nadu hojik phawba da ahongba leibagi report leite pawgi channel singda phongnaragliba pawadu democracy gi kanglon gi mayokta leibaga loinana party gi kanglon gi wangmadane central observer amasung co-observer na mai paklaba BJP gi MLA singa unabagi thabak hojik phawba hauba leitribane pawaduna party gi MLA singi marakta Khoirang Khoisauna hanba phawhalle amasung pawadugi haurakpham kupna khanaba mathau tari haina phongdorokle yumpham yaudaba claim aduda party high command gi ming paksinba amasung party gi source oina konsinba asina MLA singi marakta nungnangba phawhonnaba machak ohenbani haina palle Manipur da mathangi lengak lakpada party gi legislature lusingba khananaba paikhatpam thokpa procedure sing paikhataba amasung ayaba pibagi aranba report phongduna MLA singi sentiment paiduna sanaba asi achumba natte haire pawaduna miyoi kharagi penaba media na semjin sajinba oidaba tarabade pawgi source adu party gi kanglon gi wangmada chathaba thawongne party manungda yauriba phatraba miyoi sing asi thidokpagi tangai fadaba leire loinana party gi legislature gi lusingba asi masing yamba elected MLA singna khanba miyoi adubu oihanpham thokpani haire aranba paw asigi matangda party na sengdokpaga amasung aranba paw sandoklikba kambu sing adugi mathakta akanba warning tawbiduna MLA singi pendaba asi kokhanbiyu haina central lusingba singda taknakhre haina paw asina makha tare Biren Bisojit ngasi halaklaga nei BJP ki central leader sing unananabagi damak Delhi da lerakhiba caretaker Chief Minister N Biren amasung hanagi Minister Bisojit ngasi tongan ba flight ta Imphal da thunglaraga nei thajaningai oiba mafamdagi phangba pawna hai hanagi works minister amasung senior MLA TX Bisojit ngasi ayuk pung 8:15 taba matamda Indigo flight ta Bir Tikendrajit International Airport ta thunglaga nei aduga caretaker Chief Minister Nongthongbam Biren Singhana ayuk pung 13:15 taba matamda ani suba Indigo flight ta Imphal da thunglaga nei